ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯌꯥꯝꯕ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯑꯍꯜ ꯂꯃꯟ ꯈ꯭ꯋꯥꯏꯈꯤꯕꯤꯕꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯅ ꯖꯄꯥꯟꯗ ꯂꯥꯛꯈꯤꯕ ꯑꯍꯥꯟꯕ ꯆꯍꯤ 2 ꯍꯥꯏꯇꯥꯔꯦ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯩꯅ ꯃꯥꯁꯇꯔ MA ꯇꯧꯔꯤꯉꯩꯒꯤ ꯆꯍꯤ 2ꯗꯣ ꯑꯗꯨꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯩ ꯋꯥꯔꯤꯁꯦ ꯍꯧꯗ꯭ꯔꯤꯀꯥꯟꯗ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯗꯨꯒ ꯑꯩꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯖꯔꯝꯒꯦ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜꯗꯒꯤ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 60ꯃꯨꯛ ꯆꯠꯂꯒ ꯂꯩꯕ ꯀꯛꯆꯤꯡ ꯈꯨꯅꯧ ꯍꯥꯏꯅ ꯈꯪꯅꯕ ꯁ꯭ꯃꯣꯜ ꯇꯥꯎꯟꯁꯤꯗ ꯑꯩ ꯆꯥꯎꯔꯛꯈꯤ ꯉꯁꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯍꯜꯂꯦ ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯤꯀꯥꯟ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯀꯥꯟꯁꯦ ꯑꯗꯨꯝ ꯂꯩꯀꯥꯏꯒꯤ ꯀꯩꯅꯣꯝꯃ ꯁꯤꯟꯕ ꯀꯩꯅꯣꯝꯃ ꯄꯤꯛꯅꯤꯛꯄꯨ ꯆꯠꯄꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯀꯩꯅꯣꯝ ꯍꯦꯛ ꯇꯧꯕꯗꯒꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯁꯦ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦ ꯑꯗꯨꯒ ꯏꯌꯥꯝꯕ ꯏꯅꯥꯎꯁꯤꯡꯁꯦ ꯏꯃꯥꯟꯅꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯤꯟꯅꯗꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯃꯤꯟꯅꯔꯛꯑꯦ ꯑꯗꯨꯅ ꯑꯩꯁꯦ ꯑꯉꯥꯡꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯉꯥꯡꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯋꯦꯕꯀꯣ ꯑꯩꯅ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩ ꯖꯄꯥꯟ ꯆꯠꯇꯧꯔꯦ ꯍꯦꯛ ꯇꯥꯕꯀꯣ ꯃꯌꯥꯝꯁꯦ ꯃꯣꯏ ꯉꯝꯖꯕ ꯂꯨꯄꯥ 5-10 ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯑꯩꯒꯤ ꯆꯠꯄꯗ ꯃꯥꯡꯒꯣꯟ ꯑꯣꯏꯅꯕꯅꯦꯅ ꯑꯗꯒꯤ ꯂꯩꯀꯥꯏꯒꯤ ꯅꯤꯅꯦꯁꯤꯡ ꯀꯀꯥ ꯃꯌꯥꯝꯁꯤꯁꯨ ꯑꯩꯒꯤ ꯆꯥ ꯊꯛꯅꯕꯅꯦꯅ ꯑꯗꯨꯝ ꯂꯨꯄꯥ 50-100 ꯑꯗꯨꯃꯥꯏꯅ ꯄꯤꯕꯤꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯨꯅ ꯃꯌꯥꯝꯁꯤꯅꯀꯣ ꯑꯗꯨꯝ ꯄꯤꯕꯤꯔꯛꯄ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯑꯩꯅꯅꯦ ꯅꯨꯡꯁꯤꯗꯅꯅꯦ ꯖꯄꯥꯟ ꯌꯧꯔꯛꯑ ꯃꯇꯨꯡꯗ ꯆꯍꯤ 3-4 ꯑꯗꯨꯝ ꯊꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯄꯩꯁꯥꯁꯤꯡꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯌꯥम ꯅꯨꯡꯁꯤꯕꯗꯣ ꯑꯩꯉꯣꯟꯗꯀꯣ ꯂꯨꯄꯥ 500-900 ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯀꯣ ꯄꯩꯁꯥꯁꯤꯡ ꯃꯁꯤꯡ ꯊꯤꯔ ꯌꯦꯡꯕ ꯀꯥꯟꯗ ꯑꯗꯨꯅ ꯃꯊꯪ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯤꯡꯁꯦ ꯑꯩꯅ ꯌꯨꯝ ꯆꯠꯀꯥꯟꯗ ꯃꯌꯥꯝꯁꯦ ꯎꯅꯔꯒ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯑꯃꯨꯛ ꯄꯥꯡꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯊꯃꯣꯏꯗ ꯑꯗꯨꯝ ꯈꯟꯖꯔꯒ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯖꯄꯥꯟ ꯑꯃꯨꯛꯇꯪ ꯌꯧꯕ ꯍꯥꯏꯁꯦ ꯑꯩꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯟꯖꯔꯛꯄ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯃ ꯑꯣꯏꯈꯤ ꯍꯥꯏꯇꯥꯔꯦ ꯅꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯀꯥꯏꯈꯤ ꯑꯗꯨꯕꯨ ꯖꯄꯥꯟꯗꯗꯤ ꯑꯃꯨꯛꯇꯪꯗꯤ ꯌꯧꯔꯒ ꯑꯩꯒꯤ ꯅꯤꯡꯕꯁꯤ ꯊꯨꯡꯍꯟꯅꯕ ꯑꯩ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯍꯣꯠꯅꯈꯤ ꯑꯩꯅ ꯖꯄꯥꯟ ꯍꯦꯛ ꯌꯧꯕꯒ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯤꯔꯝꯕ ꯑꯍꯟ ꯑꯃꯈꯛ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒ ꯇꯧꯔꯒ ꯂꯥꯛꯑꯒ ꯑꯩꯕꯨ ꯑꯦꯌꯥꯔꯄꯣꯔꯠꯇ ꯉꯥꯏꯕꯤꯔꯝꯃꯦ ꯃꯅꯤꯄꯨꯔꯗ ꯑꯩꯒ 2ꯔꯛ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯒ ꯗꯦꯜꯂꯤꯗ ꯑꯃꯨꯛꯇꯪ ꯊꯦꯡꯅꯈꯤ ꯑꯗꯨꯅ ꯑꯩꯅ ꯆꯠꯄ ꯃꯇꯝꯗ ꯑꯩꯁꯦ ꯈꯤꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗꯣꯔꯃꯤꯇꯔꯤꯗ ꯆꯦꯛ ꯏꯟ ꯇꯧꯗꯧꯕ ꯍꯞꯇꯥ ꯑꯃ ꯋꯥꯠꯂꯤꯉꯩ ꯆꯠꯂꯦ ꯑꯗꯨꯅ ꯍꯞꯇꯥꯗꯨꯗ ꯖꯄꯥꯟꯒꯤ ꯀꯜꯆꯔ ꯐꯨꯗ ꯍꯥꯏꯗꯤ ꯆꯤꯟꯖꯥꯛ ꯑꯗꯒꯤꯗꯤ ꯃꯐꯝ ꯃꯈꯜ ꯑꯦꯠꯂꯤꯁ ꯃꯣꯏꯒꯤ ꯖꯄꯥꯅꯤꯁ ꯀꯜꯆꯔ ꯑꯩꯅ ꯈꯔ ꯇꯝꯁꯤꯟꯕ ꯉꯝꯖꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯍꯣꯁ ꯐꯦꯃꯤꯂꯤꯗꯒꯤ ꯑꯗꯨꯃꯥꯏꯅ ꯍꯣꯝ ꯁ꯭ꯇꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯇꯧꯔꯛꯄꯗꯒꯤ ꯑꯗꯨꯒ ꯑꯩꯁꯦ ꯇꯣꯀꯤꯌꯣꯗꯁꯨ ꯀꯣꯏꯕ ꯄꯨꯕꯤꯈꯤ ꯑꯗꯨꯒ ꯀꯣꯏꯕ ꯄꯨꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩꯁꯦ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕꯤꯗꯣꯏꯅꯦꯕꯀꯣ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇꯥꯟꯅ ꯊꯤꯟꯕꯤꯗꯣꯏꯅꯦꯕ ꯑꯗꯨꯅ ꯇꯣꯀꯤꯌꯣꯗꯒꯤ ꯆꯥꯎꯔꯥꯛꯅ ꯄꯨꯡ 3:30ꯒꯨꯝꯕꯒꯤ ꯂꯝꯕꯤꯅꯦ ꯑꯩ ꯀꯥꯔꯗ ꯑꯗꯨꯅ ꯑꯩ ꯊꯤꯟꯕ ꯃꯇꯝꯗ ꯑꯩꯁꯦ ꯑꯗꯨꯝ ꯀꯥꯔꯗ ꯊꯤꯟꯕꯤꯈꯤ ꯑꯗꯨꯒ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯝꯕ ꯑꯍꯟꯁꯤꯡ ꯖꯄꯥꯟ ꯋꯥꯔ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯖꯄꯥꯅꯤꯁ ꯁꯣꯜꯖꯔꯒꯤ ꯐꯦꯃꯤꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯝꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯝ ꯑꯩ ꯎꯅꯕ ꯂꯥꯛꯈꯤ ꯑꯗꯨꯒ ꯑꯩꯒꯤ ꯍꯣꯁ ꯐꯦꯃꯤꯂꯤꯒꯤ ꯐꯥꯗꯔꯒ ꯃꯥꯗꯔꯒꯤ ꯃꯣꯏꯒꯤ ꯊꯕꯛꯇ ꯑꯩꯁꯨ ꯑꯗꯨꯝ ꯑꯌꯨꯛ ꯆꯠꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤ ꯑꯗꯨꯒ ꯁꯤꯗ ꯐꯣꯇꯣꯁꯤꯗ ꯎꯔꯤꯕ ꯑꯍꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯃꯅ ꯈ꯭ꯋꯥꯏꯒꯤ ꯃꯇꯥꯏ ꯊꯪꯕꯁꯦ ꯖꯄꯥꯟ ꯋꯥꯔꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯝꯕ ꯑꯗꯨꯝꯕ ꯖꯄꯥꯅꯤꯁ ꯁꯣꯜꯖꯔ ꯑꯃꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯑꯇꯣꯞꯄ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤꯅꯦꯕ ꯑꯃꯅ ꯏꯕꯥꯔꯥꯀꯤꯗꯒꯤ ꯑꯃꯅ ꯒꯨꯟꯃꯥꯗꯒꯤ ꯑꯃꯅ ꯅꯤꯒꯥꯇꯥꯗꯒꯤ ꯑꯍꯨꯝꯁꯦ ꯅꯤꯒꯥꯇꯥ ꯄ꯭ꯔꯤꯐꯦꯛꯆꯔꯗ ꯊꯦꯡꯅꯕꯤꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗꯣꯔꯃꯤꯇꯔꯤꯗ ꯊꯤꯟꯕꯤꯔꯝꯃꯤ ꯑꯩꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯦꯝꯄꯁ ꯍꯦꯛ ꯌꯧꯕꯒ ꯑꯩꯈꯣꯏꯒꯤ ꯁꯝꯃꯔ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯎꯅꯥ ꯋꯥꯅꯥꯒꯤ ꯃꯆꯨ ꯈꯤꯇꯪ ꯑꯣꯜꯂꯛꯄ ꯇꯥꯏꯃꯤꯡ ꯑꯣꯏꯔꯝꯈꯤ ꯑꯗꯨꯅ ꯑꯩꯁꯦ ꯍꯦꯛ ꯌꯧꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯐꯪꯖꯕ ꯁ꯭ꯀꯣꯂꯔꯁꯤꯞꯇꯨꯒꯤ ꯌꯦꯟꯊꯣꯛꯄꯒꯤ ꯆꯠꯂꯨꯏ ꯑꯗꯨ ꯆꯠꯄꯗ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕ ꯂꯩꯔꯝꯃꯤꯕ ꯖꯒꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯐꯖꯔꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯁ꯭ꯀꯣꯂꯔꯁꯤꯞ ꯌꯦꯟꯊꯣꯛꯄꯒꯤ ꯅꯨꯃꯤꯠꯇꯨ ꯍꯦꯛ ꯂꯣꯏꯕꯒ ꯍꯜꯂꯛꯄꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯒꯤ ꯍꯣꯁ ꯐꯦꯃꯤꯂꯤꯒꯤ ꯅꯤꯒꯥꯇꯥꯗ ꯂꯩꯕ ꯑꯍꯟ ꯃꯅꯤꯄꯨꯔꯗ ꯇꯣꯏꯅ ꯂꯥꯛꯑꯝꯕ ꯑꯍꯟꯗꯨꯅ ꯑꯩꯒꯤ ꯁꯥꯏꯀꯜ ꯑꯃ ꯄꯨꯕꯤꯔꯛꯈꯤ ꯑꯩꯗꯣ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯈꯪꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯁ꯭ꯀꯣꯂꯔꯁꯤꯞꯁꯦ ꯑꯩꯒꯤ ꯑꯦꯗꯃꯤꯁꯟ ꯐꯤ ꯇ꯭ꯌꯨꯁꯟ ꯐꯤ ꯀꯣꯚꯔ ꯇꯧꯈ꯭ꯔꯒꯁꯨ ꯂꯩꯐꯝ ꯆꯥꯐꯝ ꯂꯤꯚꯤꯡ ꯑꯦꯛꯁꯄꯦꯟꯁꯁꯦ ꯀꯩꯅꯣꯗꯤ ꯑꯩ ꯄꯥꯔꯠ ꯇꯥꯏꯝ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯕꯗꯨꯗꯒꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯊꯥ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯑꯩꯉꯣꯟꯗ ꯋꯥꯠꯇꯅꯕ ꯑꯗꯨꯝ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯕꯤꯈꯤ ꯌꯦꯡꯁꯤꯟꯕꯤꯈꯤ ꯑꯗꯨꯒ
ꯑꯩꯒꯤ host family Ibaraki ꯂꯩꯍꯧꯕ host family mother-ꯗꯨꯅ ꯑꯩꯒꯤ ꯏꯁꯤꯡ ꯂꯨꯝꯅꯕ ꯀꯦꯇꯜ ꯂꯨꯝꯅꯕ water boiler ꯀꯩꯅꯣꯁꯤꯃꯒ ꯑꯗꯒꯤ Japanese ꯆꯥꯅ ꯊꯛꯅꯕ ꯈꯔ ꯑꯃꯁꯨ ꯄꯤꯕꯤꯔꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅꯁꯨ ꯌꯨꯝꯗꯒꯤ ꯃꯌꯥꯝ ꯄꯨꯖꯔꯛꯑꯦ ꯑꯗꯨꯒ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯦꯝꯄꯁꯀꯤ ꯃꯄꯥꯟꯗꯒꯤ ꯊꯣꯛꯇꯕꯤꯗ ꯑꯗꯨꯝ ꯃꯅꯨꯡꯗ ꯐꯤ ꯁꯨꯕ ꯊꯣꯡ ꯊꯥꯛꯄ ꯑꯩꯈꯣꯏ ꯀꯤꯆꯟꯒ ꯃꯐꯝ ꯆꯥꯅ ꯀꯩꯅꯣ ꯇꯧꯅ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯊꯣꯡ ꯊꯥꯛꯄ ꯂꯣꯏꯔꯒ ꯑꯗꯨꯝ ꯆꯥꯕ ꯃꯌꯥꯝ ꯆꯥꯃꯤꯟꯅꯕ ꯌꯥꯕ ꯃꯐꯝ ꯑꯗꯒꯤꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤꯗꯤ ꯀꯦꯝꯄꯁꯁꯦ ꯃꯥꯁꯇꯔꯒ PhD-ꯗꯪ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯋꯦꯠ ꯌꯥꯎꯗꯕꯅꯤꯅ ꯌꯥꯝ ꯆꯥꯎꯋꯦ ꯑꯗꯨꯒ ꯃꯤꯁꯨ ꯌꯥꯝ ꯌꯥꯝꯕ ꯑꯣꯏꯗꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯀꯩꯀꯩ ꯁ꯭ꯇꯗꯤ ꯇꯧꯕꯒꯤꯗꯤ ꯌꯥꯝ ꯃꯐꯝ ꯌꯥꯝ ꯆꯥꯕ ꯍꯥꯏꯗꯣ ꯑꯣꯏ ꯑꯗꯨꯒ ꯁꯥꯟꯅ ꯈꯣꯠꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯩꯀꯩ ꯀꯩꯅꯣ ꯇꯧꯕꯁꯨ ꯖꯤꯝꯗꯒꯤ ꯀꯩꯗꯒꯤ ꯃꯐꯝ ꯃꯇꯤꯛ ꯆꯥꯅ ꯊꯝꯃꯦ ꯑꯍꯥꯟꯕꯗꯗꯤ ꯑꯩ ꯃꯔꯛꯇ ꯃꯌꯥꯝꯒ ꯄꯨꯟꯅ ꯀꯌꯥ ꯀꯩꯅꯣ ꯇꯧꯔꯝꯗꯦ ꯑꯗꯨꯕꯨ ꯁꯨꯝ ꯂꯩꯔꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏ ꯖꯥꯄꯅꯤꯁ ꯇꯝꯃꯤꯟꯅꯕ ꯑꯗꯨꯒ ꯀ꯭ꯂꯥꯁ ꯃꯥꯟꯅꯔꯛꯄꯁꯤꯡ ꯈꯔ ꯁꯨꯝ ꯈꯪꯅꯕꯁꯤꯡꯗꯣ ꯑꯗꯨꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯋꯤꯛꯑꯦꯟꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯑꯥꯎꯇꯤꯡ ꯍꯥꯏꯀꯤꯡ ꯀꯩꯅꯣꯒꯨꯝꯕ ꯆꯠꯄ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯝ ꯇꯥꯡꯅ ꯌꯥꯎꯕ ꯐꯪꯒꯦ ꯍꯥꯏꯇꯥꯔꯦꯀோ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯋꯤꯛꯑꯦꯟꯁꯦ ꯁꯨꯇꯤ ꯍꯦꯛ ꯂꯩꯕꯒ ꯑꯩꯒꯤ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕ ꯊꯕꯛ ꯆꯠꯄꯅꯤꯅ ꯑꯗꯨꯒ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜꯒꯨꯝꯕ ꯀꯩꯀꯩ ꯇꯧꯕ ꯑꯗꯒꯤ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯁꯦ ꯁꯔꯨꯛ ꯌꯥꯔꯛꯑꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁ꯭ꯇꯨꯗꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ PR ꯑꯣꯏꯅꯁꯨ ꯊꯕꯛ ꯃꯇꯝ khara ꯇꯧꯔꯝꯃꯦ ꯑꯗꯨꯅ ꯑꯗꯨꯝ ꯀꯩꯅꯣꯝꯃ ꯍꯦꯛ ꯇꯧꯕꯒ ꯑꯗꯨꯝ ꯑꯁꯤꯟ ꯑꯔꯥꯡꯕ ꯇꯧꯕꯁꯦ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯄꯥꯝꯖꯔꯛꯄꯅꯤꯅ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯅꯣꯝꯃ ꯍꯦꯛ ꯇꯧꯕꯗ ꯃꯍꯨꯠ ꯁꯤꯜꯂꯒ ꯊꯣꯛꯄꯁꯤꯃ ꯑꯩ ꯑꯗꯨꯝ ꯑꯣꯏꯔꯛꯑꯦ ꯑꯗꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯒꯤꯗꯤ ꯀꯩꯅꯣꯁꯤꯡ ꯅꯠꯇꯅ ꯏꯚꯟ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯑꯃ ꯑꯩꯒ ꯈꯪꯅꯕ ꯉꯝꯈꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯂꯩꯔꯤꯀꯥꯟ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕꯗꯤ ꯀꯌꯥ ꯌꯥꯎꯗ꯭ꯔꯦ ꯑꯋꯥꯕ ꯉꯥꯛꯇꯅꯦ ꯍꯥꯏꯕꯅꯤ ꯖꯦꯜꯗ ꯂꯩꯕ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯋꯥꯕꯁꯦ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯁꯤꯜꯂꯛꯇꯧꯕ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯋꯥꯕ ꯑꯣꯏꯈꯤ ꯑꯗꯨꯅ ꯌꯦꯔꯨꯝꯒꯤ ꯋꯥꯔꯤ ꯑꯃ ꯂꯩ ꯑꯩꯅ ꯌꯦꯔꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯌꯦꯔꯨꯝ ꯃꯃꯨꯠ ꯆꯥꯗꯕ ꯂꯥꯎꯁꯇꯒꯤ ꯅꯨꯄꯥ ꯑꯃ ꯌꯥꯎꯋꯦ ꯑꯗꯨꯅ ꯃꯃꯨꯠꯁꯤꯡꯗꯣ ꯑꯩꯅ ꯑꯗꯨꯝ ꯆꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨꯒ ꯑꯩꯅ ꯃꯃꯨꯠꯁꯤꯡꯗꯣ ꯑꯗꯨꯝ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯆꯥꯕ ꯊꯛꯄ ꯇꯨꯝꯕ ꯋꯥꯠꯂꯛꯄꯁꯦ ꯈꯤꯇꯪ ꯋꯥꯏꯑꯦꯕ ꯑꯗꯨꯅ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯉꯝꯅꯕ ꯊꯕꯛ ꯆꯠꯄ ꯉꯝꯅꯕ ꯏꯅꯔꯖꯤ ꯗ꯭ꯔꯤꯡꯀꯨꯝꯕ ꯀꯣꯐꯤꯒꯨꯝꯕ ꯌꯥꯝ ꯊꯛꯂꯛꯑꯦ ꯑꯗꯣ ꯍꯦꯜꯊ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯀꯥꯟꯗ ꯑꯗꯨꯝ ꯔꯤꯖꯜꯇꯤ ALI ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯕ ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯑꯩꯒꯤ ꯍꯣꯁ ꯐꯦꯃꯤꯂꯤꯗꯣ ꯑꯗꯨꯅ ꯍꯦꯛ ꯄꯥꯎ ꯐꯥꯎꯅꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯝ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯩꯒꯤ ꯍꯣꯁ ꯐꯦꯃꯤꯂꯤ ꯃꯥꯗꯔꯅ ꯑꯩꯒꯤ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯗꯨꯝ ꯊꯥꯕ ꯍꯧꯕꯤꯔꯛꯑꯦꯕ ꯑꯋꯥꯕꯒꯤ ꯋꯥꯔꯤꯁꯤꯗꯤ ꯇꯝꯅꯤꯡꯗꯦꯗ ꯑꯗ ꯑꯗꯨꯝ ꯂꯩꯖꯁꯅꯨ ꯃꯇꯥꯡ ꯆꯥꯗꯪ ꯊꯝꯃꯒꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯦꯝꯄꯁꯁꯦ ꯑꯗꯨꯛ ꯃꯇꯤꯛ ꯐꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯍꯦꯛ ꯁꯪꯕꯒ ꯑꯗꯨꯝ ꯁꯇꯔꯗꯦ ꯋꯤꯛꯑꯦꯟꯗꯪ ꯅꯠꯇꯅ ꯍꯦꯛ ꯁꯪꯕꯒ ꯑꯗꯨꯝ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯆꯠꯄ ꯚꯣꯂunteer ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯝ ꯄꯥꯔꯠ ꯇꯥꯏꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯄꯥꯔꯠ ꯇꯥꯏꯝꯁꯤꯗ ꯑꯗꯨꯝ ꯆꯠꯂꯛꯑꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕ ꯃꯤꯀꯨꯞ ꯈꯔ ꯍꯥꯏꯔꯒꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀ꯭ꯂꯥꯁꯃꯦꯠ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕꯅ ꯁꯦꯅꯤꯌꯔ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯏꯆꯦꯁꯤꯡ ꯑꯗꯒꯤ ꯏꯌꯥꯝꯕꯁꯤꯡ ꯃꯣꯏꯁꯤꯡꯅ ꯑꯩꯁꯦ ꯃꯅꯥꯎꯄꯥ ꯃꯧꯄꯥꯒꯤ ꯇꯥꯏꯞꯇ ꯌꯥꯝ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯏꯚꯟ ꯄ꯭ꯔꯣꯐꯦꯁꯔ ꯈꯔ ꯊꯦꯡꯅꯈꯤ ꯑꯩꯕꯨ ꯌꯥꯝ ꯐꯖꯅ ꯒꯥꯏꯗ ꯀꯩꯅꯣ ꯄꯤꯕꯤꯕ ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯐꯅ ꯆꯍꯤ ꯑꯃꯃꯨꯛꯇꯤ ꯌꯥꯝ ꯋꯥꯈ꯭ꯔꯁꯨ ꯂꯣꯏꯔꯛꯄ ꯆꯍꯤꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯧꯅꯥ ꯑꯩꯅ ꯈꯜꯂꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯈꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯅ ꯇꯝꯖꯔꯛꯄ ꯌꯨꯅꯤꯚꯔꯁꯤꯇꯤ IUJ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯁꯇꯔ MA ꯇꯝꯅꯤꯡꯕ MBA ꯇꯝꯅꯤꯡꯕꯁꯤꯡ ꯑꯩꯒꯤ ꯊ꯭ꯔꯨꯗ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯍꯥꯏꯔꯒꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯗ ꯇꯝꯕ ꯃꯇꯝꯗ 50% ꯁ꯭ꯀꯣꯂꯔꯁꯤꯞ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯅ ꯇꯝꯖꯒꯦ ꯄꯥꯎꯁꯦ ꯃꯊꯪ ꯆꯍꯤꯒꯤ ꯁꯦꯞꯇꯦꯝꯕꯔꯗꯒꯤ ꯍꯧꯒꯗꯕꯅꯦ ꯀ꯭ꯂꯥꯁꯁꯦ ꯑꯗꯨꯕꯨ ꯍꯟꯗꯛ ꯆꯍꯤꯒꯤ ꯂꯣꯏꯔꯛꯄ ꯊꯥ ꯑꯃ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯑꯣꯟꯂꯥꯏꯟ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯀꯩ ꯇꯧꯕ ꯂꯣꯏꯅ ꯇꯧꯕ ꯌꯥꯔꯒꯅꯤ ꯑꯗꯨꯅ ꯈꯪꯗꯕꯁꯤꯡ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕꯒꯤ ꯇꯥꯟꯖꯥ ꯑꯩ ꯑꯗꯨꯝ ꯄꯤꯖꯒꯦ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯗꯁꯨ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯨꯝꯕ ꯍꯥꯌꯔ ꯁ꯭ꯇꯗꯤꯁ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯒꯤ ꯃꯇꯥꯡ ꯒ꯭ꯔꯨꯞ ꯑꯗꯒꯤ ꯆꯦꯅꯦꯜ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯤꯁꯅꯥꯒꯨꯝꯕ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯑꯩꯅ ꯁꯤꯌꯔ ꯇꯧꯔꯛꯑꯒꯅꯤ ꯁꯣꯏꯗꯅ ꯏꯀꯨꯏ ꯀꯨꯏꯗꯅꯀꯣ ꯑꯗꯨꯅ ꯁꯤꯃꯉꯥꯏꯔꯦ ꯑꯩꯅ ꯃꯌꯥꯝꯒꯤ ꯑꯩꯅ ꯉꯝꯖꯕ ꯍꯥꯏꯒꯗ꯭ꯔꯥ 50%ꯁꯤꯃꯗꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯐ꯭ꯔꯦꯟ ꯃꯔꯨꯞꯁꯤꯡ ꯀꯩꯒꯤ ꯃꯌꯥꯝꯁꯤꯒꯤ ꯑꯗꯨꯝ ꯉꯝꯃꯅꯤ ꯑꯗꯨꯒ ꯑꯍꯦꯟꯕ ꯁ꯭ꯀꯣꯂꯔꯁꯤꯞ ꯍꯥꯏꯇꯥꯔꯦꯀꯣ 100% ꯅꯠꯇ꯭ꯔꯒ ꯑꯍꯦꯟꯕ ꯁ꯭ꯇꯥꯏꯄꯦꯟ ꯁ꯭ꯀꯣꯂꯔꯁꯤꯞ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯦꯟꯅ ꯐꯪꯕꯒꯤꯗꯨꯗꯤ ꯁꯣꯝ ꯏꯁꯥꯗ ꯂꯩꯔꯦ ꯁꯣꯝꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒꯤ ꯁ꯭ꯇꯔꯦꯡ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟꯗ ꯃꯥꯔꯛ ꯌꯥꯝ ꯐꯪꯉꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯃꯦꯟꯅꯆꯤꯡꯕ ꯔꯤꯀꯃꯦꯟꯗꯦꯁꯟ ꯂꯦꯇꯔ ꯑꯗꯨꯝꯕ
ꯃꯣꯏꯒꯤ ꯃꯌꯥꯝꯗꯣ ꯌꯦꯡꯉꯒ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯍꯥꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯑꯗꯨꯝ ꯁ꯭ꯀꯣꯂꯔꯁꯤꯞ ꯇꯪꯈꯥꯏ ꯑꯃ ꯀꯩꯅꯣ ꯇꯧꯒꯗꯕ ꯑꯗꯨꯝ ꯉꯝꯃꯅꯤ ꯑꯗꯨꯒ ꯃꯣꯏ ꯀꯩꯅꯣ ꯈꯔꯗꯤ ꯂꯩ ꯀꯟꯗꯤꯁꯟ ꯈꯔꯗꯤ ꯂꯩ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯆꯍꯤ ꯑꯁꯨꯛ ꯇꯝꯃꯛꯄ ꯑꯗꯨ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯗꯨꯒꯤꯁꯤꯡꯗꯨꯗꯤ ꯑꯩ ꯇꯟꯖꯥ ꯆꯥꯕꯗ ꯃꯌꯥꯝꯗ ꯑꯃꯨꯛ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯩ ꯁꯤꯒꯤ ꯆꯦꯅꯦꯜ ꯀꯩꯅꯣꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯈꯥꯗ ꯍꯥꯞꯆꯔꯤꯕ ꯂꯤꯡꯛꯁꯤꯗ ꯆꯪꯉꯒ ꯑꯗꯨꯝ ꯌꯦꯡꯕꯤꯔꯁꯨ ꯌꯥꯔꯦ ꯍꯥꯏꯗꯤ ꯀꯔꯝꯕ ꯁꯕꯖꯦꯛ ꯀꯩꯅꯣꯁꯤꯡ ꯍꯥꯡꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯔꯝ ꯀꯥꯟꯗꯒꯤ ꯍꯧꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯌꯥꯝꯕ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤꯀꯣ ꯑꯗꯨꯅ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡꯒꯤ ꯃꯌꯥꯝ ꯍꯪꯉꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯅ ꯈꯪꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯑꯗꯨꯁꯨ ꯑꯩ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯗ ꯑꯗꯣ ꯃꯌꯥꯝ ꯃꯈꯥ ꯇꯥꯔꯛꯄ ꯖꯄꯥꯟꯒꯤ ꯃꯄꯥꯎ ꯖꯄꯥꯟꯒꯤ ꯚꯤꯗꯤꯑꯣ ꯕ꯭ꯂꯣꯛꯅꯆꯤꯡꯕ ꯑꯩ ꯇꯟꯖꯥ ꯌꯦꯡꯉꯒ ꯑꯗꯨꯝ ꯍꯥꯞꯀꯠꯆꯔꯛꯀꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯤꯗꯁꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕꯗ ꯑꯊꯤꯡꯕ ꯈꯔ ꯂꯩꯕꯅꯤꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯇꯣꯏꯅ ꯍꯥꯞꯀꯠꯆꯗꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯁꯣꯏꯗꯅ ꯍꯥꯞꯀꯠꯆꯔꯛꯀꯦ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯀꯃꯦꯟꯗ ꯀꯩꯗ ꯍꯥꯏꯕꯤꯔꯛꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯁꯣꯏꯗꯅ ꯂꯣꯏꯅ ꯍꯥꯞꯀꯠꯆꯔꯛꯀꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯈꯤꯕ ꯏꯟꯐꯣꯔꯃꯦꯁꯟꯗꯣ ꯑꯩ ꯀꯩꯅꯣꯗ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯑꯃꯨꯛ ꯂꯥꯏꯚꯇ Q&Aꯗ ꯇꯧꯔꯒ ꯑꯃꯨꯛ ꯍꯦꯟꯅ ꯑꯗꯨꯝ ꯈꯨꯗꯛ ꯀꯩꯅꯣ ꯇꯧꯕ ꯃꯌꯥꯝꯒꯤ ꯏꯟꯇꯔꯦꯛ ꯇꯧꯕ ꯇꯥꯟꯖꯥ ꯑꯃꯃꯨꯛ ꯑꯩ ꯀꯩꯅꯣ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯆꯦꯛꯁꯤꯟꯅ ꯍꯛꯆꯥꯡ ꯐꯅ ꯅꯥꯗ ꯌꯦꯛꯇꯅꯕ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯒꯨꯗ ꯅꯥꯏꯠ